Shanaroi Shing Asi PAKLAKPADA OKPAGI THOURAM PANGTHOKPAGA LOINANA Shanaroi Shing Asi Shemgatpadasu Eikhoi Khudingmak na Thoudang Louminnasi HAINA RPI ATHAWALE National Secretary MAHESHWAR THOUNAOJAM na PHONGDORAKLI Manipur Cricket Association MNCA Boys Under 14 Tournament listing ani kunmari kunmangada saruk yariba Young United Cricket Club ke Shanaroi Shing da jersey yenthokpagi thoram da wafam ase mahakna phongdokhibani Kaisampata laiba RPI Athawale Manipur ke office ta pangthokpa thoram adu da punna Shanaroi kun rom da cricket ki jersey yenthokhe thoram adu da Maheshwar Thounajam na makhata na hai Manipur asi sana khotna ba amate art and culture na sak takli haiba se mipum khudingmak na khangna duna leiraba wafam ne masida afaba Shanaroi puthokna ba hotna ba sisu khwaidagi maroi ba thabak ne afaba Shanaroi puthokna ba hotna riba mama mapa amade laikai gi club ke miyoi singna kathokpaga loinana hotna riba kaya se khoina nathaifam thokte masagi oizaba mata yaudana sana khotna bada thawai yauduna hotna riba khudingmak ke apenba se Shanaroi Shing aduna mai pakpa matamda khaktamak oigadoribane Maramaduna Shanaroi Shing aso awaba thidana lamdam asigi mingchat puraktaba yate haiba wakhalon aduna mang tharaga hotnagadabane afaba Shanaroi puthokpadasu laikai gi club mama mapa khaktana tana Eikhoi pumnamakna saruk yasinba amate Thoudang Louminnabagi tangai fadaba lei haiki